Akasvani Imphal, Wahengbam Rajesh na pau pajari, Anbada Maruiba Pau. Sardar Vallabhbhai Patel gi mapok kumon bungasi, Rastriya Ekta Divas haina lebak sin batungbada pangthokli. Mukhyamantri na hari miyam chap manaba ikai kumnaba gyan tanaba amasung chakhotpa lairaba matamdada amata obegi wakhalon purakpa ngamgani. Power Mantri Thongam Biswajit na hari Raijasida hojik KV lising amagi power supply gi capacity lehenba ngamle. Shiksha Mantri S. Rajan hari Anoba National Education Policy Phajana Chanarpa matamda Raijasida thabak phangdabagi samasa yamna hantaragani amasung Raijasigi jila khudimakta waste treatment plant amamam thamlagani haina Manipur Pollution Control Board gi chairman L. Radha Kishorna phongdokre. Laibagasta COVID ki vaccine dose koti chama hena kaptuna anoba itihas semle kongjang asi hena mai pahan na bagidama kanna honabiriba doctor nurse frontline workers amasung vaccine kaptoloba miyoi khudimakbu akasbani na ikai khumnaba uchari aikhoina pandamasi yoba ngamlabasu COVID-19 gi lantheng asi loidribana tabiriba miyamna laisat asigi komthokpa tobiganu tabiriba pumnamangna hek yaba makai atuba matamda vaccine kaptokpiu atopa miyoisin vaccine kapadusu mateng pangbiu. Harau kumagi matammasida achamba niyom mari ngangna chatpinaba haijari COVID vaccine kaptokpiu face mask upiu puttaruki social distancing thambiu maimit amadi khutsa sengna hamdokpiu COVID-19 ga mari lenanba ipau singhidamak national helpline number sing 01123978046 amasung 1075 ta aduga raijagi helpline number na 0385 2411 668 amasung 1800 3453 818 ta phone tobiu. Housing mapung ay papaw. Laibagasi ng asi Sardar Vallabhbhai Patel gi chamani putaruk suba mapok kumon numita maki mapamda Shraddhanjali katli. Numinasi Rastriya Ekta Divas haina su pangthokli. Rashtrapati Ramnath Kovind na Nai Delhi gi Patel Chowk ta laiba Sardar Vallabhbhai Patel gi murti da lai katuna ikai khumnaba utki. Pradhan Mantri Narendra Modi na su lusingba asigi mapamda ikai khumnaba ulakli. Mahana thadorokpa video message amada Pradhan Mantri na hai Sardar Vallabhbhai Patel gi wakhalona laibagasi haujikti singnarapa khudimak mayoknaba ngamle. Mang hai Ganatandragi Achet Payumbini, Samas Asibu Sokot Mangami, Amasung Ek Bharat Shrestha Bharat ki wakalon adu pohli. Sri Modi na hai Sardar Patel na Bharat pu Shakti Leba, Chokot pa lebak ama, Matam Leba Kibikta Oiba Pamlami. Lebag Asibu Mapangan Kakananaba, Haukiba Sahitaret Asida, Laukiba Tabaksing Ningsing Naduna, Pradhan Mantri na hai, Lebag Asina Haujikti, Sanadraba Ariba Ain Sing Loktokle, Amata Oibagi wakalon Kankal Ale, Amasung Infrastructure Amadi Lambitong Pagaran Bada Ahen ba Miyang Sangli. Numinasiga mari lenana mapam kaya da cycle amasung motorcycle rally pangthokki. Laibak yatay mapam singaloinana Manipurasu Sardar Vallabhbhai Patel gi chamani putaruk suba mapok kumon thorambu National Unity Day Rastriya Ekta Divas haina pangthokli. Mapungweba thoram Raja Sarkar na sinduna Imphal gi ahanba Manipur Rifles ki parade ground da pangthokki. Thoram da wangang bada Mukhyamantri na hai Rastriya Ekta Divas numitna miyam chap manaba ikai khumnaba gyan tanaba amasung chokot pa leraba matamda amata oibagi wakhalon purakpa ngamgani. Haukiba sahi mari makai khare helakpa asida miyamna piriba mateng amasung nungsiba adu thagatpa phongdol aduna Sri Biren hai Raijasi amata oina sokotnaba honabada sarkar asina sing amasung tamgi marakta leiramba khenaba kaya adu mentionaba honare mang hai sarkar asina Raijasi gi miyamda apaba lengak sasan phanganaba khongthang kya lokatle mang hai achetpa phirep amagaloinana honarabadi Raijasi amuka hena sakotpa porpangam thoramadu da Mukhyamantri na tongan ba march past contingent gi salami oki amasung amato oibagi wasak lauki Rastriya Ekta Divas thoranga mari lenana Mukhyamantri Nongthomam Birena ngasi ayuk Imphal gi hatta kangjibungdagi motorcycle rally ama lamthaki amato oiba haiba wakhalonda Manipur Police Bibhagna sinba bike rally aduda miyoi satret romna saruk yaki bike rally adu mauk tamna salaba matung moirangi INA da thungani bike rally adu bu lamtharaduna Mukhyamantri na hai Sardar Vallabhbhai Patel ji adugumba Iron Man of India who united India adugumba leadership ki adugumba mapong numisida aikagi Manipur Home Department of Sinjariba, Wagi Mau Hova, Salaga Muk, Netaji Subhash Chandra Bose, Adugumba, Bharat Puning Khatamna, Hamnunabidam British Kamayokta, Imperialist Kamayokta, Lal Hokiba, Adugumagi Kubam, Dutana Sati Gadav Mayam Punamak, Ayahan Bada, Best Wishes Pijari. Rastriya Ekta Divas Thoram Regional Outreach Bureau Imphal na sinduna Imphal gi wangkai da leiba masigi office ta pangthokki. Thoram da wangang bada IPR Mantri Thongam Biswajit Singh na hai Bharat pu Shakti leiba leibak ama ohenaba honaba da natana amata oibagi wakhalon adu nahongna na wasak laurasi.
Numit asi pangthokpana miyam amata oina leiminaba amaga gyan tanaba amasung punna thabak tawminabagi wakhalon adu takpi tambiri mantri na hai राष्ट्रीय एकता दिवस से भारत के प्राइम मिनिस्टर नरेंद्र मोदी जी ने अनिशुभ एनडीए के प्राइम मिनिस्टर ओरकपा मतमदा तौगनी हाइदुना गवर्नमेंट की प्रोग्राम चथरकपा प्रोग्राम मसी हौदोपी लोना नुमित यूनिटी रन फॉर यूनिटी हाइदना फ्लैग ऑफ तौदना मयाम तौबदु मथंग मथंग स्टेट खुदिमक्तसु तौनबा अखोइना थेंगबिरबा अफम अमनी Nonai Battalion Assam Rifles and Sinduna ngasi Tupul Village da Rashtriya Ekta Divas thorongam mari lenana u thabagi thoromama pangthokre. Field Outreach Bureau Sandela Sinduna Jila Aski Chandrapoto Village da pangthokki thorongi saruk amaina miyamgi rally amasu quiz competition pangthokki. Field Outreach Bureau Senapati nasu Chadong Village da Rashtriya Ekta Divas pangthokki. Marputuk Taruk Suba Battalion CRPF na numit asi Lampel Patalaiba Unit Headquarters sa pangtoki Taurongi Saruk ama oina Run for Unity amasung lamtu sembagi Tauromsing pangtoki Awang Laikin Tabi Youth Development Organization zung numit asi pangtoki Azadi ka Amrit Mahotsav Tauranga Marilenana Thasigi Amadigi Thawal Jila da Chatharkiba Clean India Campaign ngasi loisingkre District Administration Thawalgi Makha da Thawal Municipal Council amasung NYK Thawal na tungan ba Sangsan Singalona na pangthokiba loisinbagi thoramda Jila asigi Deputy Commissioner Mahud amasung Environment ki Officer sing saruk yaki Thawrongi saruk ama oina plastic khwaidagi amna khongot pangamba self help group singda mana matum yenthokki Nehru Yuba Kendra Imphal West na sinduna sathrakiba thoramsu ngasi kumbong bazar loisingkre thoramduda MLA Sapam Ranjan saruk yaki mapamadugi nupi singna kumbong bazar gi akoibada lunan bagi thoram sing pangthoki tabiriba pawsi Akashbani Imphal degini Power Mantri Thongam Bisojina Wangoi gi irom sipaida Wangoi amasung gyari poki 33/11 kV substation amasanga kre thoramduda wangang bada mantri na hai lebak amagi khwaidagi maru oiba amasung udyok sakhat ambada mai haibasi yamna maktangai phade Mahangnai lebak asida hojik mai marang kaina leire mantri nahai hojik paliba sarkar asigi khwaidagi mai pakpadi raija sida hojik kv lising amagi power supply gi capacity lehenba ngamba asini manghai awat kya leire basu Manipur State Power Distribution Company Limited amasung Manipur State Power Company Limited na leijari ba potok khara asina lam kya da mai pak pangamle Sakar asigi makhada lambi thongi phibam singthaningai oina phagale haiduna mantri nahai hojik sengat sagapagi thabak paikhaliba lambi khara natana Imphal Dimapur amasung Imphal Jiribam yauna highway ayambagi lambi ningthina phagatle manghai haukiba matam khara asida Manipurgi lambi singda gari sinbagi chang hengalagliba asi kokranaba elevated highway project atuba matamda hauragani amasung masigi damak tender process loikre Raijagi Shiksha Mantri Wahengbam Rajesh na hairi anoba National Education Policy asi fajana chanarakpa matamda Raija sida thabak phangdabagi samasa yamna hantaragani wafam asi ngasi luang sangbam makha laikai da leiba panthoibi sanglen da pangthokpa tare suba cultural revivalist observation numika mari leinana phongtok khibani Siri Rajen hai National Education Policy da yauriba machak sing asina mahiroi singbu masa maromdom lepchaba ngamlagani masina makoibu mapung phaba mi amamam oinaba honabada chawna mateng oigani Loinana makoina atopa kaya da su thabak piba ngamduna raija sida thabak phangdabagi samasa yamna hantahanbata natana semilon da chawna kanaba phanglagani National Education Policy sanaba yana bohana bada koi oda singa awareness mayama tawre National Education Policy chana sanana like tamaga lorekko matamdadi aikoi gi chhatra sathi singje government gi thabak kidraga so masana masagi hingabagi thabak ama paijaba amasu mahanga mi kaya da adugumba employee people ngambagi adugumba National Education Policy da yauri Southeast Asia Cultural Organization SICO na sinduna pangthokpa thoram aduda mantri na makata na hai ipa ipusing na thambiraba mamalyamlaba nat amasung lining laisulgi chanabi sing adu ngasigi mirol na kaupam thokte masibu ningti na thidoktuna tungi mirol da khanganba ngamliba laikhidraba ipa ipusingi mafamda ikai khumnaba utkadabani aikoigi nana aikoigi saktam adu taklebani haina mantri na phongdokki thoram aduda MLA Karamsyam amasung SICO gi president nongthombam Gobardon mangangsu saruk yaki loinana mitei puruki oiba jago isagi thoram su Toki. Directorate of Education SK Tengbanga Lunana Sumanglila Production Committee na potokpa National Education Policy lising ani kunda yumpham oiba Sumanglila ireipa kidamak ngasi iboyama Sumanglila sanglenda utkre sangnareba aiba Ranjit Ningthogjana iba amasung Sograkpam Hemantana direction piba lila adu Shiksha Mantri S Rajen na hogdokki hogdokpagi thoramda mahang hai anoba education policy bu miyam amasung mahiroi singda mamutta na khanganbada Sumanglila na sauna kanaba pirakani khalli
सरकार असिना हौदोकिबा स्कूल फगरनसी मिशनना लारिक तंबा तोकलुरबा महिरोई क्या मसक खंगदोक्तुना अमुकहना महेई तमनबा ngamalle उखरुल जिला मियामना किवी थाबगी थबक यामना पाइखटलगली उखरुल अयिंग असागी चुनबा मरमना किवी थाबना मियामगी सेमिलोंदा कानबा कया पुरपगा लोनना उखरुल अमसुंग कामजोंग जिलागी थबक फंगद्रिबा नहा कयाना किवी थाबगी थबक पाइखटलगली जिला अनि असिदा किवी मरांग कायना थारबसु पोथोक असी मफम चाबदा योनफम लेतबना खुदोंग चादबा कया मायोकनरी मसिगी मतंगदा किवी थारिबा आर्टेक्स ए सिमरेना हाय किवी फार्मिंग हाबिसि इखोइना फार्मरसिंगना अवाबा फंगनिबिसि मासी पोल्स इरेक्ट तौरगा स्पेशली योट की पोल्स अदगी वायर सपोर्टिंग स्ट्रक्चर्स पीदरबदी मा मथन लेपंगम दबजिना मसी लेशनबदा फार्मा अयामबना केबदल लेदबगी अवाबा फंगे अदुबो देयर इज अ ह्यूज डिमांड फॉर kiwi especially India the show northeast the show adagi even for export ekoi bu demand to tam lai edu ekoi supply to bangamde storage packaging gi adagi marketing phajana organize to dabrina pharmacy na isa sa gi yoninga to matam da transportation gi cost packaging gi cost si phajana organize to badagi maximum benefit si pharmacy phangmangamde adubu support from the government there's a huge potential for promoting kiwi farming especially in the hills of Manipur कुकी सिन मिजो कांगलोक की लौरोक कुमै कुटना लाकपदा राज्यपाल मुख्यमंत्री अमसुंग लुसिंग कैना याइफ पाउजेल पिरगली महाकी पाउजेलदा राज्यपाल लागनेसन हाई कुमै असिना शांति नुंसी चानबा अमतो ओबेगी वाखलोन अदु उल्ली तोंगान तोंगानबा जाति कांगबुसिंगना कुमै असिदा सरुक यादुना अमतो ओबेगी पाउजेल संदोकली कुट कुमैना लाकपदा राज्य असिदा अमतो ओइबा चखोटपा पुरपा ओइरसनु हाइरी मुख्यमंत्री एन बीरेन माकी पाउजेल हाई कुमै असिना धर्म की खेनब थमदना जाति कांगलुपसिंगी मरक्ता अमतो ओइबगी वाखलोन सागलगली कुमै असिना राज्य से लैरिबा जाति कांगलुपसिंगी मरक्ता नुंसी चानबा अमतो ओइबा अमसुंग मचिन मनाव ओइबगी वाखलोन पुरपा ओइरसनु महाकी पाउजेल मणिपुर विधानसभा की अध्यक्ष युनांग खेमचान हाई कुमै असिगी मरोइबा पांदमदी लौ लोकपा लोइसिलकपा अमसुंग मही मरोंग मरांग कायना पिबिगगिदमक मपुबु थागतपा कुमैनी नुमित असिना लापदा नुंगाई याइफबा पुरकलसनु हाइरी वर्क्स मंत्री थोंगाम बिश्वजीत फॉरेस्ट मंत्री अवांगबों न्यूमाई कंज्यूमर अफेयर्स मंत्री टीआई सैतबटा लौसिंगु मंत्री ओइनाम लुकोइना चिंगबनसु याइफ पाउजेल पिरकली आकाशवाणी इम्फाल की पाव ताबिरी डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर नेहरू युवा केंद्र बिष्णुपुर अमसुंग राइजिंग क्लब गाइखोंग कुलेन पुनः सिंधुना था चुपना चथरकिबा क्लीन इंडिया कैंपेन गाइखोंग कुलेन ममांग लेकाइदा लोइसिनक्रे थौरमदर सरुक याखिबा मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर हाई लौता की इमाई नेमथरलिबा असि नोंग चुबा वाटपदगिनी अकोइबगी फिबम कंद्रबदी मियोइबना अवाबा क्या मायोकनरकनी राज्य की जिला 13 एनवायरमेंटल प्लान कमिटी सेमबगा लोनना इसिंग नुंसित अमसुंग लांगबगी मखोल टेस्ट तौनबा थम्बगा लोनना कमिटी अमसु सेमलगनी मांगनाई राज्य की जिला खुदिमक्ता वेस्ट ट्रीटमेंट प्लान अममम थमलगनी मणिपुर ngasi कोविड की अनोबा केस 63 थेंगनकी मियोय अमा लाइसेट असेगी सिकी ngasi ओइना पॉजिटिव ओइबगी चांग 3.8 नि हौजिक फावदा लाइसेट असेगी सिबा अपुन मसिंग लिसिंग मचमापन कुनमाथोय सुरे पॉजिटिव ओइबा अपुन मसिंग लाख अमा लिसिंग कुलुमदोय चट्रे कुंथ्रा माथोय सुरे राज्य की हसिल विभागना थोप चेरोल मधाई हौकिबा पुंग कुनमरीदा मियोय हुमपुरिथोय नाबा फदुना डिसास तौकिबा गलोनेना हौजिक फावदा नाबा फबा अपुन मसिंग लाख अमा लिसिंग कुनमाथोय चामा सुमना अनि सुरे नाबा फबगी चांगना चादा मरपुद्रा 3.9 नि हौजिक एक्टिव केस 9 लैरे एक इस पॉलिसी अमसुंग मणिपुर हाइबसे नोमगी ओइबा मियांगी खननेनबा थौरम अमा मोरेगी इमा कोंदोंग लाइरेंबी हराउबुंगदा पांगथोखरे एमसु टेक्नोपल सिनबा थौरम अदुदा डीसी टेक्नोपल एल विक्रम एसपी टेक्नोपल टीएच विक्रमजीत लैंड कस्टम मोरेगी एसपी एसके गांगथिना सिंबा सरुक याकी राज्य से वाटर सप्लाई प्रोजेक्ट पाइखलिबा असिगा मरी लेना इम्फाल अमसुंग गेटर इम्फाल की मफम क्यादा पाइप फुंबगी थबक चथरी पीआईसी विभाग की मेंटेनेंस डिवीजन नंबर 1 की एजुकेटिव इंजीनियर तोप चेरोलमन हाई थबक पाइखलिबा असिदा अयत अपन क्या पिबिरपगी पाव विभाग असिदा लाप मरमना मियामना यारिबा मखै थबक सुबा मीसिंगदा अयत प पिबिदनबा अमसुंग थबक असी अथुबा मतमदा लोइसिनबा होनबदा मतेंग पांगबिनबा अपील तौरकली All Manipur Working Journalists Union की ngasi phangkiba standing committee की मिफमना इंग्लिश सिंगनी कुमाथोय कुलुमदोगी ओइना मियोय तरा ऑफिस बियर ओइना खनखरे ख्वाइराकम नावबना यूनियन असिगी जनरल सेक्रेटरी अमसुंग लेमापोकम संजीव कुमार ट्रेजर ओइरगनी लोइसिलपदा कोविड-19 दगी ngakthoknaba कोविड वैक्सीन कापथोकपा फेस मास्क उपा फुतरुक लामना लेबा खुचा अमदी माइमी तरो तरान थंबा हाइबा अचंबा थोंगसिंग असि ngang चपिनबा अमुकाना निंगसिंगजरी अरोइबदा मरोइबा पाव अमुक हना सरदार वल्लभभाई पटेल की मपोक कुमोनबो ngasi राष्ट्रीय एकता दिवस हाइना लेबाक्सिन बथुंगबदा पांगथोकली मुख्यमंत्री नाहारी मियाम चप मानबा इकाई खुमनबा ज्ञान तानबा अमसुंग चौखटपा लेरबा मतमतदा अमतो ओबेगी वाखलोन पुरपा ngamgani
Power Mantri Thongam Bisojin Hai Raja Hauji KV Lising Amagi Power Supply ki capacity lehen bangamle Shiksha Mantri S Rajan Hari Anoba National Education Policy asi phajana charar pa matamda Raja sida thabak phangdabagi samasya yamna hantaragani amasung Raja sigi jila khudimakta waste treatment plan amamam thamlagani haina Manipur Pollution Control Board ki chairman L Radha Kishore phongdokre Paulo Jare